ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯀꯦꯕꯀꯣ꯫ ꯉꯥꯁꯦ ꯃꯍꯤ ꯅꯞ ꯂꯥꯎꯅ ꯐꯖꯅ ꯊꯣꯡꯉꯦ, ꯑꯗꯨꯒ ꯁꯤꯅ ꯉꯥꯔꯤꯡꯈꯥ ꯉꯧꯕꯅꯦ, ꯁꯤꯅ ꯍꯋꯥꯏ ꯃꯇꯣꯟꯒ ꯍꯋꯥꯏ ꯑꯄꯣꯛꯄꯒ ꯁꯤꯡꯖꯨ ꯇꯧꯕꯅꯦꯕꯀꯣ꯫ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ, ꯈꯨꯠꯁꯦ ꯍꯥꯝꯃꯒ ꯂꯩꯔꯕꯅꯦ꯫ ꯑꯁꯤꯗꯤ ꯑꯩ ꯏꯊꯟꯇ ꯅꯝꯖꯕꯅꯦ, ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯃꯃꯤꯁꯦ꯫ ꯃꯀꯣꯛ ꯑꯃ ꯍꯥꯞꯄꯅꯦ ꯑꯩꯅ, ꯇꯥꯎꯊꯣꯛꯑ ꯍꯥꯞꯄꯅꯦ, ꯍꯥꯎꯗꯣꯏꯖꯥꯠꯅꯤ꯫ ꯆꯥꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯈꯨꯍꯥꯎ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯃꯍꯤꯒ ꯅꯞ ꯂꯥꯎꯔꯒ ꯍꯥꯎꯋꯦ꯫ ꯍꯥꯎꯋꯦ꯫ ꯃꯣꯔꯣꯛ ꯇꯪꯈꯥꯏꯒ ꯍꯥꯞꯈ꯭ꯔꯦ, ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯍꯥꯎꯋꯦ꯫
뭐 사과와 넣어야겠나? Cho nên là anh nghe bạn Giang yam sa với tao ngâm đều tao thua hấp đi hấp á mừng
ꯃꯔꯨ ꯌꯥꯎꯋꯦ ꯃꯨꯛꯕꯥꯡꯗꯗꯤ ꯉꯥꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯆꯥꯕ ꯑꯗꯨꯒ ꯍꯥꯎꯕꯗꯤ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯂꯧꯔ ꯁꯥꯔꯒ ꯃꯀꯣꯛꯁꯤ ꯆꯥꯔꯗꯤ ꯌꯥꯝ ꯀꯨꯏꯔꯅꯦꯕ